कुकी रिफ्यूजी मैम नोई गिने आइना हजिक सेम के रिबा वीडियो से आई खोई नगा ना नोई गितरा मरी मी दो थादो खबनी ना हजिक दी नोई कुम्हाई तौरे दना अदु कुम्हाई दो लोइरबो लोइद्रिबो नुमित कया मुक तौदौरिबना नोई गी कुम्हाई दो तवो कया मुक तवो अदु नंग नोई गी अदु कुम्हाई दो हेक लोइरदि अदु द काबेगा अदु मी सिरे नगा मी तरा सिरे कदीने कराने मैताई सिरे आइना प्रजा की मीदा तुम ताइनार का अदो मु हाउगदौरिबनो बानोई से मी फाबा सारदना ngasai ngarang hani अखोई की मी तरुक दो खांगदे अखोई ना नाते करीने कराने नोइना दुम फारे नोइना फाए हाबसु खांगे खांगना खांगजना दबा खांगदबा साबा ngamba मोय नोइ सिबु मीरो कनारो अखोई ना दी मी तरा मरी दो थादो खरे नोइ कुम्हाई तौरे आई अदुगी महुत नोइना करी पी नोइगी अखोई की मी तरुक सीबा बॉडी दो नोइना पिरक मनातरो असीबा बॉडी का हिंगबा बॉडी दो एक्सचेंज तौबा का मनारे ने को नोइ नोइ वखन पुकनिंग फत्तबा नोइ कुकी कैदाउ नोंग दसु नोइगी होमलैंड दो फांगने आना सुखम थाना मंग द फाव फांग मंगनो ngahak lairadi asida kapnai haibado mukta maitai siega naga adu da mi sire mi sam praja adu su noina kapna ningradi noina paiba nungmai paiba masem kapnaw haiba ina haibadi natraga sida nungmai paiba masem di ngamdaba za la khangni ne noi masem di kapna draga mi sam praja mi sumnai hingna mi sam praja bukakta noina tawri se kaino akoina phaba du di noina phaba gi adu gi return tawninga gi phaba ni haina mi kaya na su hai kare Christian के मींग ने पल्ला अदु मुक मुस्लिम चीबा ngamba noi na bu Christian hai na di pan ganu ne Christian koi ikai ne noi ge homeland do ke daw nong su phangoi mang do phao mang no noi na hai si noi refugee no bu mapu na nu sibi na nu si hai na po be ga mangak ta chi ha do noi ni nusiba masak khangbi daba haiba tare noise numina nusi haina ngahak dang oisu lainingai laibata haram sina laidra ka homeland pam kai bidi khangdi khangda bazani noi na mai do yo akan banadi yom na laiba mare ni ko noise nusi haram na laiba ngamdaba noi mi hui na so gyan tai ne hui di mapu masak khang bane hui di kanana nusi bibra habdu kanana kari habdu moy yam khang bane ba ma bu nusi biba masak yam khang bane munna noi ga hui ga di compare taw ba yadre ni noi di mapu masak khang da ba mi ni ne hui ga di pana ba yadre ai khoi six brother gi dead body uba matamda pen di pen khidre ko thamoi se prap sai ko sagi thabak sagi lamchat mong matau uba matam ko thamoi se khang bangamdri ko chak di chakre saurak tana ko afaba oiroi sauradi ko asimak di gyan tau नंगोई सी तौर के ईश्वर बु हालेलुया सुना लोरो ईश्वर ना तासु तारोय को फजान खलो इकाई बु खंगो को पाप लाइन नंगोई न पूरब ने पुनिंग दसु पूरब ने नंगोई न अखोई लौरोगे न नंगोई लाइलो मफै न तौरब ने नंगोई गा लाइलो मफै गा नंगोई की जाति सिंग लाइन पूरब ने को अदु सी फागी न तब ने कर्मा हाइबसी लाइबनी को कर्मा एक्शन दिगिदी रिएक्शन है ना फतबने अदुना फजाना खंथो नंगोई ने निंगिबा ईश्वर दो नंगोई ने निंगिबा अखोई सेम सबनाबा क्रिश्चियन दो अदु खल्लो एस सो सोशल यूरिप हाइबदो अदुसु कावबुनुको अदुगा लैलोंग वाइफाई कोनसाकुल की मीना सावो नुमिति अदुगा जेलेरो ना सावो नुमिति को ब्लडसेड ऑफ वार हाइबसी अदुम थोरकनी कौब्रुगी चिंग दा थाइना
ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯗ ꯍꯥꯏꯈꯤꯕ ꯑꯃ ꯂꯩꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯊꯤꯕꯥꯏꯒꯣꯟꯒꯤ ꯖꯥꯇꯤꯒꯤ ꯃꯀꯣꯛꯁꯤꯡꯁꯤ ꯂꯣꯏꯅ ꯀꯛꯔꯒ ꯃꯀꯣꯛꯁꯤꯡꯁꯤ ꯀꯛꯔꯒ ꯊꯝꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯀꯣ ꯑꯗꯨ ꯁꯤ ꯄꯨꯌꯥꯗ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯐꯖꯅ ꯈꯟꯊꯁꯤꯀꯣ ꯄꯨꯌꯥꯁꯤ ꯐꯖꯅ ꯄꯥꯁꯦ ꯄꯨꯌꯥꯗ ꯂꯣꯏꯅ ꯌꯥꯎꯕꯅꯤ ꯀꯣꯛ ꯃꯈꯩꯗꯨ ꯊꯤꯕꯥꯏꯒꯣꯟ ꯍꯥꯏꯅ ꯖꯥꯇꯤ ꯑꯃ ꯂꯩꯀꯣ ꯃꯥꯡꯈ꯭ꯔꯒꯗꯧꯕ ꯖꯥꯇꯤ ꯍꯧꯖꯤꯛꯁꯤ ꯃꯤ ꯑꯃꯕꯨ ꯅꯣꯡꯃ ꯍꯦꯛ ꯀꯥꯞꯄ ꯖꯥꯇꯤꯁꯤꯡꯁꯦ ꯃꯤ ꯑꯃꯕꯨ ꯅꯣꯡꯃꯩ ꯑꯃ ꯍꯦꯛ ꯀꯥꯞꯄ ꯃꯤ ꯑꯃꯕꯨ ꯍꯦꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀ꯭रिꯌꯦꯠ ꯇꯧꯕ ꯖꯥꯇꯤꯁꯤꯡꯁꯦ ꯃꯈꯣꯏꯁꯤ ꯊꯤꯕꯥꯏꯒꯣꯟ ꯍꯥꯏꯅ ꯀꯧꯕꯅꯤ ꯃꯩꯇꯩꯂꯣꯟꯗꯀꯣ ꯑꯗꯨꯒꯤ ꯖꯥꯇꯤꯁꯤꯡꯁꯤ ꯃꯨꯠꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤ ꯄꯨꯌꯥꯗ ꯌꯥꯎꯕꯅꯤ ꯏꯁꯤꯡꯗ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯀꯣꯛꯇ ꯏꯅ ꯂꯣꯡꯔꯒꯀꯣ ꯇꯨꯔꯦꯟꯗ ꯂꯣꯏꯅ ꯂꯣꯡꯔꯒ ꯁꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯀꯧꯕ꯭ꯔꯨꯗ ꯁꯤꯒꯗꯧꯕꯗꯨ ꯍꯧꯖꯤꯛꯀꯤ ꯊꯤꯕꯥꯏꯒꯣꯟ ꯍꯥꯏꯕ ꯖꯥꯇꯤꯁꯤꯡꯁꯤꯅꯦ ꯑꯗꯨ ꯄꯨꯌꯥ ꯄꯥꯕ ꯃꯤꯅꯗꯤ ꯈꯪꯕꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯃꯌꯥꯝꯁꯤ ꯀꯧꯕ꯭ꯔꯨꯒꯤ ꯆꯤꯡꯗꯀꯣ ꯑꯟꯀꯥꯎꯟꯇꯦꯕꯜ ꯃꯁꯤꯡꯗꯀꯣ ꯊꯝꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨ ꯂꯥꯛꯄ ꯍꯧꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯤꯟꯇꯣꯝ ꯑꯃ ꯈꯛꯇꯪ ꯍꯥꯏꯈꯤꯒꯦ ꯁꯤ ꯐꯖꯅ ꯇꯥꯛꯑꯣ ꯃꯤꯁꯤ ꯖꯥꯇꯤꯁꯤ ꯃꯥꯡꯒꯗꯧꯔꯦ ꯍꯥꯏꯕ ꯖꯥꯇꯤꯁꯤꯡꯁꯤ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯃꯤ ꯑꯃꯕꯨ ꯍꯦꯛ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯅꯤ ꯖꯦꯂꯦꯔꯣꯡꯒꯤ ꯖꯥꯇꯤꯁꯤꯡ ꯖꯦꯃꯩ ꯂꯦꯡꯃꯩ ꯏꯝꯄꯨꯏ ꯄꯨꯏꯃꯩ ꯔꯣꯡꯃꯩ ꯂꯣꯏꯅꯃꯛꯀꯣ ꯑꯩꯈꯣꯏꯁꯨ ꯅꯥꯒꯥꯁꯤꯡ ꯂꯣꯏꯅ ꯌꯨꯅꯤꯇꯤꯁꯤ ꯑꯣꯏꯔꯁꯦ ꯄꯨꯟꯕ ꯍꯧꯔꯁꯦꯀꯣ ꯇꯥꯡꯈꯨꯜꯅ ꯐꯥꯔꯁꯇ ꯋꯥꯕꯅꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯇꯥꯡꯈꯨꯜꯁꯤꯡꯁꯨ ꯋꯥꯔꯕꯅꯦ ꯇꯥꯡꯈꯨꯜꯁꯤꯡꯁꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯈꯣꯏꯗꯤ ꯑꯃꯨꯛꯀ ꯍꯣꯠꯅꯕꯁꯤ ꯉꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯧꯃꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯧꯃꯩꯁꯨ ꯊꯦꯡꯅꯗ꯭ꯔꯤꯕꯒꯤꯅꯤ ꯑꯩꯈꯣই ꯄꯧꯃꯩꯁꯨ ꯂꯥꯛꯈꯤꯒꯅꯤ ꯑꯩꯈꯣꯏ ꯄꯧꯃꯩ ꯃꯥꯎꯁꯤꯡꯁꯨꯀꯣ ꯂꯥꯛꯈꯤꯒꯅꯤ ꯌꯥꯝ ꯁꯣꯜꯂꯦ ꯑꯩꯈꯣꯏ ꯄꯧꯃꯩ ꯃꯥꯎꯁꯤꯡꯁꯤꯀꯣ ꯌꯥꯝ ꯁꯣꯟꯃꯜꯂꯦ ꯋꯤ ꯑꯥꯔ ꯅꯣꯠ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯗ ꯀꯝꯄꯤꯠ ꯇꯧꯕ ꯉꯝꯗꯦ ꯖꯦꯂꯦꯔꯣꯡꯁꯤꯡꯗ ꯀꯝꯄꯤꯠ ꯇꯧꯕ ꯉꯝꯗꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡ ꯑꯩꯈꯣꯏꯁꯨ ꯑꯂꯔꯠ ꯑꯣꯏꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯂꯩꯁꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯀꯣ ꯑꯗꯨꯅ ꯁꯨꯏꯁꯥꯟꯅ ꯍꯥꯏꯕꯗꯨ ꯄꯨꯌꯥꯗ ꯃꯩꯇꯩꯒꯤ ꯄꯨꯌꯥꯗ ꯍꯥꯏꯈꯤꯕꯗꯨ ꯂꯣꯏꯅ ꯊꯣꯛꯄ ꯍꯧꯔꯕꯅꯤꯀꯣ ꯊꯣꯛꯄꯁꯨ ꯍꯧꯈ꯭ꯔꯕꯅꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯂꯥꯛꯄ ꯍꯧꯔꯕꯅꯤ ꯑꯃꯗ ꯖꯔ ꯂꯥꯛꯇ꯭ꯔꯁꯨꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯂꯣꯟ ꯃꯩꯐꯩꯁꯨ ꯂꯣꯏꯒꯗꯧꯕ ꯃꯇꯝ ꯂꯥꯛꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯅꯤ ꯖꯦꯂꯦꯔꯣꯡꯒꯤ ꯄꯥꯞ ꯃꯈꯩ ꯀꯣꯟꯁꯥꯈꯨꯜꯒꯤ ꯄꯥꯞ ꯃꯈꯩꯗꯨ ꯂꯩꯂꯣꯟ ꯃꯩꯐꯩꯅ ꯂꯣꯏꯅ ꯄꯨꯈ꯭ꯔꯅꯤꯀꯣ ꯁꯤ ꯑꯩꯒꯤ ꯄ꯭ꯔꯊꯅꯥꯅꯤꯀꯣ ꯑꯩꯅ ꯃꯪꯕꯁꯦ ꯑꯗꯨꯃꯥꯏꯅ ꯎꯈ꯭ꯔꯕꯅꯦ ꯑꯗꯨ ꯑꯩꯅ ꯚꯤꯖꯟ ꯐꯤꯜ ꯇꯧꯕꯗꯨ